अहनबदे यमन मरुइबा पाव मकंग लेपाक मेरा दगी लखचगे कुकी मिलिटेंट सिंग सिंग दगी कुम थरकलगा लोबुक्ता सजिक सारिबा संसिंगदा नोंमैना कापख्रे ngasi nung tinpung ani ki minute nifu mga rom taba matam de Imphal East district ki yengeng popi police station ki manung channa sabung ko khunau gi maning thangba khuning thek local haina khangnari ba mafam asina sarik cha duna leiba sansing de kuki militant sing nung mai kapsin duna hat na ba khotna kre haidi kuki militant sing asi sabung ko khunau ga thangnana leiriba tuisin faimol hairiba kuki khul asigi singi saruk tagi lobuk tamna kum tharak tuna lobuk ta sarik cha duna leiba sansing de nung mai na kaptuna hat na ba khotna rakibani nung mai kapagi khonjen taba de sabung ko khunau de leiriba state security force ki kanguna handuna nung mai round kaya kapada kuki militant sing adu tuisin faimol kuki khulgi singi saruk singda sensin ki hairi paugi source amana hairi badi kuki khulai paiba kunga manga rom sangram mai ke digi singsang paring digi laklaga sabung ko kamadi thamna pokpigi akui bida leiba mi leina daba yum sing mai thana ba thorang torom kibani maduda kuki khulai paiba singna khulnga bu khunja sing tan thokna bagi nongmai round kaya kapsi lakhi maduda khulngak pasingsu handuna nongmai kap ki hairi aduga mathengi update asina pambai na lusing ba UNLF ki officer ani yauna miyoi ahum security ki kanguna phara matungda NIA gi kanguna aeroplane da Allahabad ki prage rasta pukhre India langa ki ceasefire agreement kuyak pina krava pambai na lusing ba UNLF ki makok thongba officer ani yauna miyoi ahum ngasi security ki kanguna phakre loidana phakraba miyoi ahum ngasi NIA gi team amana aeroplane da Allahabad ki prage rasta pukhre haidi pause asina phangba paugi matung edi miyoi ahum madu ngasi ayuk singjamai police station na konba kwa kaithen area dagi Assam Rifles amadi Manipuri police command gi apun bakang bura phaki bani hairi phakraba sing adugi manung da loop asigi chief of army staff TS Thoiba LSC daba mapu mayang Imphal Konsak Chief Intelligence Officer Ingba Ya School amadi Lanmi amagani hairi makoi fakiba matamda khulai yaukibra haiba subsana khangba ngamdri atopa pawgi likhun amagi matung ina dimyo yom adu fakiba matamda NIA gi timsu loina raki makoi gi mathakta NIA na lokat pa case amaga mari leina fakibani makoi ahum makfaraba matung dalai makhong da leiba army gi kem da thamlaba matung asinu midiung ba matung pung baroga makhai taba matamda Special Indian Air Force ki flight number AN32 da Allahabad ki prage rasta NIA na pukhrairi pawasin makoi bu kari maram gi damakta phari bano haiba Manipur lenga ki maikei digi amadi NIA gi maikei digi khangalak palaitri makoi ahum phadringai amadi fakraba matung do Imphal East amadi West ki mafam kaya da Manipuri police commando amadi AR gi kampun saithok tuna leiba ga loina akan ba section thorang lokut ki amaram da miyai ahum adu phajin ki baki mayok ta miyam na mafam khar da khongjing sangsin ba hokre aduga mathangi update asina Manipuri thugaina ba siliba kuki MLA tara ain gu iba sarak piba ngamdri basi karigano Manipuri thugaina ba hona ba haibasi Bharat thugaina ba hona ba chap manai haibasi Manipuri lenga amadi Bharat lenga ani mana khangpam thokpani adubu Manipur gi kuki MLA tara na Manipur dagi separate administration ta nabagi damakta haibadi Manipuri thugaina ba phong thabuk torubli basi da Bharat lenga amasung Manipuri lenga na karigum ain gu iba thabuk amata lokut pangamda duna leiri basi karigino haiba wahang amasung toragli ain ne yada ba thabuk haibadi Manipuri thugaina ba hona ba haibasi Bharat miyam gi yekna ba haibadu oigadori bani adubu apong ba yekna ba oiriba kuki zo MLA tara asina Manipur dagi kuki singu oiba separate administration ama biga bani masigi tongan ba chief secretary amadi director general of police tamgada bani haibasi makoi tara na phongna tapi tori bani mamang sahi 2023 gi me ahum dagi haurakhi ba kanglup ki irang asidagi MLA tara na ngasi fawba MLA amomum oibagi masagi pangthok pam thok mathau pangthok tara Manipur gi thugaina ba hona bada thaudang oiduna thabuk tori bani masigi mek sengla kudum haibu anirak phom kiba Manipuri Vidhan Sabha gi mifam aduda su oina thabuk laukatliba haina Manipuri miyam na khongjong singsilaba su makoi tara bu Manipuri lengak na kangkatuna asumbak thamduna laglibani hausikmakchu MLA tara asigi manung the chief minister N Biren yamna thajana minister fampi ki banemsa kibzen amadi letpaw hokip yauribani makoina pairiba department sing adu hausik mapu pandabaga sak manatuna tha tara helaba pawbodi leraglibani oiriba fiam asda Manipur gi chief minister mangchin thana songtoktuna Manipuri thugaina honariba kuki MLA tara asi ain gi oiba thabuk lokatna ba karigma thabuk amata baikat pangamdana leiriba se karigino haibasi Manipuri miyam ko wahang oiriba aduga Manipuri amade Bharat thugaina honariba kuki MLA tara asi Bharat laingak na su kangkatuna leiri adubu Bharat laingak na makoi tarabu kangkatuna leiri haibasi haibabu asumba pamba Manipur gi chief minister janati Manipuri thugaina ba honariba MLA tara asi ain gi uiba thabuk sabsana lawba ngambagi pangal thauna adu leifam thokpani masisu leibang amde yamna ngak libadi Manipuri lenga ki mari lena bu authority na hausik Manipur da thokliba kanglupani ki lan asina maram oiriga Manipuri lenga ki makhada leiba karmasara sing office kaduna mathau pangthok taba tarbadi no work no igi thabuk paikhat kani haina order thoktuna khangan ki bari adubu masagi mathau masak khangdaba assembly mifam power saruk yadabu kuki MLA tara asi ki mathak tadi lengak na no work no pegi saruk asi thungan bangamde kuki MLA tara asi MLA amamam oibagi masagi mathau pangthoktana Manipuri thugaina ba honaro baromda pukning luptuna leina assembly de MLA amungi phangpam thokpa talap local area development gi selfam amati Manipuri legislative assembly MLA amam ta phangpam thokpa sing adu piduna
लेरी हाइबसिसु अदुम फोंग ngangnarbu wafamni maduna manipuri thugainaba honariba kuki MLA tara asin aranba thabuk torokpu matamda manipuri lengakna karigumba ain gi thabuk amata lokhatpa ngamdana leiba asi aranba toba miyoi sing haibadi Manipuri thugainaba honaba miyoi singbu ipung phongna saugat yokatuna thamle haibasi takpani haibada haiman bathokloi wai khudingi wangang khudingi chief minister en beren masamak asumba pamba chief minister ni manipuri gi apun masaktam thugainaba honaba miyoi amata lemna khak tharoi yekna bada kaidingoi su surrender tawroi haina isang thawna phongdokhraga manipuri thugainaba honariba apongba yeknaba oiriba kuki MLA tara asigi matakta ain gi oiba thabuk amata lokhatana leiribasi asumba tawba lengakni asumba pamba chief minister ni haibasi sumpham thokpra haibasi manipuri miyam na hangnariba wafam ni haibasi chief minister na khangpam thogi